Irang asina maram oiraga mayum makai thadokna relief camp te leiba IDP singna makhoi kayam kuina relief camp te leigadoribano isagi yumda leizarage sirasu isagi yumda sizage haina wakat mifam chathakre Police station tarukta nongna thamlakiba afasfa athokada lokhokadabani amadi korongan ba phanna ba NIA na lokhadiba thabak yaningde haina Uripok ke tongan ba fam singda miyamna khongjang changthakre Amasong Jiribangi Thongdokta Mihathi na hatok pikraba miyoy taruki achumba YLPU haiba demanda Uripok apunba lukki lijing makhada changsiliba khutang chara henbagi khongjang numit kun hindoini sure Ma'am Bukrum Zari. Adom Nengbiri Impact News ni, Hauzi Pungja se Fawbagi Marebe Pausing, Ma'am the Pizari. Mamang Chahigi me ahum dagi chatharakli be irang asinamaram oiraga. Mayu makai thadok tuna lanjena duna relief camp te changja from Lauduna Ladyba IDP Singna, Makoi Kayam Queen relief camp te Laigada Ribano, Ishagi Yumda Laizerage, Sirasu Ishagi Yumda Sizage, Haina Wakat me from Chathakre. Wakan mi famadu ningtho khong de leiba mangol nganbi college da hangliba relief camp da jangja fam loriba IDP singna ningtho khong kaithel da chathakibani wakan mi fam adu da relief camp te leiba nupi angang hatpa terrorist sing phone na chairak piu India gi proxy war loishilu relief camp te leiba ekhoi isai sagi yum de leiba phangalu Manipur lengak na sariba fabricated house te leiba pamde leiba oil thogda Taubang Amdrabadi, Pamnaiba Singh Pam Tadok Piro, Aikoi Isana Isagi, Laibak Lepcherage, Haina Thaba Play Card Kayasu, Sizina Kibagaluina na Kolau Kayasu Lauke. Tampaki Police Station, Taruk na Konba Mafam Singda, Tamlakiba Armed Forces Special Powers Act, Atuba the Loktoka Dabani, Amadi Korongan Bakuman Pananaba, NIA na Lokalakliba Tabak Yaning De Hainangasi Uripoke, Tongan Bamfam Singda Miamna, Kongjang Changsen Kre. Uripok Machinda Ima Ibel Amadi Ahalaman, Naharol Kayana Wakat Mifam Chatake. All Uripok Apex Body na Sinduna Pangtokiba Wakat Mifam Aduda, Sarukyakiba Apex Body Yasigi Advisor L. Roman Kumar na Fongdorakpada, Arambay Tengol Haibalub Asi, Lininga Mari Lainana Sapong Kiba Lup Amane. Adubu Manipur da Hokiba Chahigi me ahum degi Thorakiba Irang Asina Maramoiduna, Manipur Giapunbagi Saktam Kanana Buhatnabada, Arambay Tengol so, Kulngapo Oina Irang Asida Saruk Yakibane. Maramasana Arambay Tengol Giluchingba Korongan ba Kumanda NIA na Paliba Ek Asi Handok Pinaba, Lenga Kimari Lainaba Singda Taksilakli. Arambay Tengol se mayam khangi makoi dharma ga mari lenana san Manipur gi sana kunung dagi adung ba hoki organization yam sing na lejeramba dharma mari len lejeramba organization nam se khangok na Manipur tholok irang sidagi mosu tangai phadana village volunteer man saruk yadab dagi defense torga lejaba sumba Arambay Tengol gi isabu phaba punba NIA na panba kese ta seng na koi condemn toy masi atubada NIA na handok piu haina koi NIA amadi mari lenaba union government da amadi Manipur state government da ngasi phabjari ba protest se mai lenana appeal tokjari Manipur gi police station taruk amada naungna apsa thamjalakla haibasi tobigano masu tokpada loktopiu Nakalamaranda Uripok Chairap Court Manakta Chathakiba Wakat Mifamaduga Mari Lenana, Apex Bodigi Organizing Secretary K. Ranjit na Haikibada, State as the Thoglibirang Asi Laksinaba State Amadi Central Government Ki Maike Degi, Paikat from Tokpatabak Thoram Amata Paikat Pak Ngamdabadagi, Ishana Ireibak Ngakjana Bahaiduna, Thoglakliba Kul Ngakpasing, Maruina Arambay Tengol Giluching Bakorongan Bapana Bahaiduna, NIA na Kesama Pansiliba Asi Atubada, withdraw Taugadabane. Tampaki Police Station Taruk na Konba Mafam Singda Afasfa Amuk Thamziliba Asi Athubada Loktoktuna Hanagum Santi Leina Miyambu Leiba Yahanaba State Amadi Central Government na Singadabani Haina Cheksilwa Thamlakli. Kulngakchariba Kogi Sinau Mayam Arambay Tengol gi chip oibiriba Korungan ba NIA bai mathakta thangaliba case mayam singse aja thubada withdraw tawi maramdi koi parja gi namakta chongthoraga leiba lan singi matang sida khoi mananga moi mayam na ngakthuk pirini magi mathakta khoi smaina NIA na case pan beje khoi yaning de ma khoi kholop si laujabani aduga khoi gi aspa 1958 thamjilise je thu matamda lokthuk piraga Hanagi Mongda, peace laga, restoration of peace lag piraga, Manipur Hana film the Nuani from the lane with the Mukta, Nasi Thana, when the Pamjavan.
Manipur houzik lady Bayrang Loishilu amadi Jiribam gi Togdokta Mihati na hatok pikrabamiyo taruki achumba YLPU haibawafam yauna tongan demand kaya tauraduna Uripok apun belupna Mapungay Togdang Loduna Uripok Canton Road ta changsiliba kuthang chara henbagi khongjang ngasiga numit kunhumdoini sukre Leptana Chatharakpa Kuthang Chara Henbagi Kongjangda Ngasi Samusang Naurem Thong Khulem Lekai gi Mera Paibi Club Singh Amadi Ras Pioneer Committee gi Mihut Singna Kongjang Changsan Ke Kongjang aduga mari leinana saruk yakhibi Oinam Sitlana Manipur da thogli irang asi chahi ani phazilakadaure irang asi gi manungda micham miyam kaya aso apan nangba yauna misi mina thokpa leikre Ziribamda kuki kulai paiba singna angang yauna miyoy taruk phaduna pukraba matung mihat thina hatok kibagi thogdok su leikre hauzik so army camp te changkiba micham miyoy ama thiba khangdana leidi phiba masi yoraba fawbada Manipur lengak yauna center lengak na kari su khangsin usinhadana leidi masi yamna laibak thibani makhatana Manipur lengak yauna Center Lengang na tumina leishilabadi GD gi thogdok adudagi henba thogdok kaya makhatana thoglakani maramasuna thuba matamda GD gi thogdok te chenaba sing phaduna maral gi matungi na matik chaba dandi piu Manipur gi irang asi athubada loishinaba thabak paikhatlu irang marak asida khul ngakpa sing phaba punbagi thabak chatharakliba asi khudakta lepkadabani haikhe ngasi ki central government amasung state government ngasi kari to wiri bage akoi asumna sum chara helibani natraga na akoi nonga laga na kari gumba khongjang ama maira gi reli nonga laga na kari gumba ama asum sumaina sum tawdana matam haugi bai base ngasi akoi gi lenga paibira sing na mutang khanbiu mi hat ba sing adu puthok biu hauki ba me ahum dagi hauki ba lana duda kana gumba amata na tholak taba matam da aram bai gi isa khaina makut ta chai tu pairaga akoi gi imale ba kandaba yadi haiduna thoklak khiba adusu NIA da case Yama Pansalaga ngasi phadagi tanarakpanina amakoina lotuna tumina ijasingna kiduna laikhragadi ima lebak se kanana kangani masigi ju akoi nungnangba ma puksei Security Force singna state asigi ching amadi Tampaki district singi tongan ba chingna ba mafam sing da thiba humbagi thabak chathabada khurzu khulai kaya fagat pangamkhre Social media da police ke maike digi thagat pa post amada Kangpokpi district ki L Zangnongfai area the security force na thiba humagi thabak chathabada 7.62 mm sniper rifle ama pistol ahum 303 bolt action rifle ama hand grenade manga stardine maudra explosive manga electric detonators mari 9 mm round ani 7.62 mm round manga .22 round manga 7.65 round mari 303 round ahum rubber bullet round ama mini flare cartridge ama anti riot cells manga amadi baofeng radio set ama phagat pangamki Imphal ki Thangal Bazaar area dage masak khangdaba singna namduna phanaba hotnaramba miyoi ani Manipur police na kanba ngamkhibaga loinana thogdok aduda chenaba KCP taibang anbagi kadar ama Manipur police na fagat pangamkhre police ki pauna pharaba KCP taibang anbagi kadar adudi Tensubam Bangki kawi Westpur district ki manung chanalaiba nambol laitonjam makhale kaidagini miyoi asidagi 9 mm pistol ama maru taret amadi Maruti Gypsy ama phagat pangamkhi hairi Logi wangmada Sanapati district ki Mau police station na konba Mau Pungdonggi Chingmaida paktak na natharamba popi pambi sing yanthatpagi thabak chathakre popi yanthatpagi thabak adu Manipur lenga ki war on drugs ki sarugama oina Mau gi SDPO M James Thangal na luchingduna Mau police station Tadubi police station ki personnel sing yauna forest department amadi SDO SDM Mau Maram Tadubi gi executive magistrate Siven MCS ka loina na chathakibani thawdo adugi matang da mafam adugi village chairman mathakta makhataba action lokhatnaba thabak lokhatle hairi
Maitai Khonai Chatnabida Lining Laishol Gamari Lenaba Thoram Singh, Mapuina Hizingport Amadi Luhongbada Sel Ka Hena Changhanba, Lining Laishol Yu Oba Chatnabigi Wangmada Sel Ka Hena Changhanduna, Prisang Khanba, Hizingport Numita Cake Kakpa, Chauna Party Sinba, High Tech Photo Shoot Ki Machat Yausilakpa, Luhongbu Numit Ki Numidangda Bor Kaina Yauna Jagoi Saminaba, Luhong from the Isai Amadi Tabal Chongbugi Thoram Pangthokpa, Fijet Laitengda Hidanaba, Ahenba photo amadi video kaya social media da thagat naba kaya asit thingnaba Manipur miyam amadi loop kaya ga punduna mityeng changba hauragani haina inat yokhatpa luptin iolna hairi. Imphal West ki Samthong Ilangbam Lekai Deleba Nipko gi office to pangthokiba pawgi mifam amada iol gi vice president Longjam cha Sanathoi Pibana Khongthang asi Maitai Khunai gi chanabi amadi lining laishol Kairakadaba kaya atudagi kalhona bapandam da changsinba Khongthang amani. Maramasina iolna lamdamasigi mafam sing amadi Lekai Khudingmakta Ladiba Club, Mairapaibi, Lekai gi Singlup, Tongan ba Lanai Lup Singatana Minaduna, Amadi Chapchaba Thongdang Lominaduna, Lebang Miam Gapunduna, Pumnamak Asit Tingnaba Khongthang Sing, Paikat Lagani. Jahi Sigi August Tarada City Convention Center da Bangtokiba, Leipak Miam gi Mifamna, Hiramasiga Mari Lenana Warep Tarataret Loki. Warep Sing Adu Iol na Tabakta on Tok Nabahot Narakpada, Lamdamasigi Miam Pumna Magna Mating Pangbinaba, Amadi Pukning Togat Bibagaluinana, Miam Puna Togdang Lomina Si Haiki. Luhungwa matamsida angakpa phangna sonapung mandok masisida phijang si senji yam hena changna khanbasi tawbiganu adigi luhongbada ka hena sen changhanbagi thabaksima epiro chamchamba inaki tawdaba yadaba thoram adu khatang pangthok pinaba haiba wapumduma hajing pota ke kakpa video shooting tawba khudop sinaba name plate semaga photography myam ma changjalapa koi nakka mari chulei nendaba singje yarege masi potha biro koi inakka chana chuna daba maring marangba leriba sing ase yari makai handhana ba कोई पक्तक ना लेकिन कुंगदले इब क्लब मेरा पैबी सिंह सीएसओ सिंह मयाम सिगा कोई पुल्लगा मास कैंपेन मीटिंग तरोगा मसी कोई यारी मखै थिंगना बहायदारे मयाम की मतेंग लोनना पांगथोनबे थबकतु चंगसिननबगी सेम साबदु लेरे Dynamic Group of Institution Sinduna Dynamic Student of the Year 2024 Khanbagi Examination Thasigi Kunithoi Amade Kunipanda Pangthokadori. Mathang chahidagi Manipur Board ki makhada class 10 thagadoriba mahiroi singyu oiba akhanaba mock examination asigi matangda academic discourse sama ngasi North Ayo sidalaiba Hotel Imphal da pangthokre. Thoramadu da Kosem gi Hanagi Chairman Dr. Lamaba Mahendra, Kosem gi Hanagi Secretary Sarangrajit Kundrakpam, IRE Group Wangzingi founder Dr. Naringbam Razib Kumar Yauna, Miyoi Kayana Sarukyaki. Thoramadu Mari Lenana Dynamic Student of the Year 2024 Organizing Committee Chairman Paikhomba Wahengbamna Haikibada Dynamic Group of Institution Sinduna Pangtokadoriba Class 10 Mahiroi Singyu Oiba Subject Mari Habadi English, Maths, Science, Samadi Social Science Subject Singa Sigyu Oiba Board Pattern Gamanaba Mock Test Asi Leba Sigyu Oiba Anoba Education Policy NEP 2020 Gi Manung Channa Pangtokpani. Mock test asigi manung channa mahiroi singi extracurricular activities sing maruina mahiroi singi talent khangtok naba life skill test amasu pangthokani. Mock examination asi maruina mahiroi singi skill talent amadi potential khangtok naba pangthokpa examination ni haina chairman asina thamlakli. Education akoi takpi tambibagi mawngsi 75% of teaching learning process si activity and performance ta base oigadabani mapung oina sida oigadabani haiba idea sida NEP 2020 ki matungina lei mock test si akoina bosem gi syllabus ta subject mari da English, Science, Social Science amadi Maths ta chamana na board of secondary ki pattern da matawba adu loiro matung da skill based co-curricular activities ki live performance that 28 ta satr singi live performance akoi gi judges singi mamang da tawraga sinjari THOINUHENBI ranking si lakadabni koina sinjaribagi maram sidi angang sinda chumna khaki larik khakta natana leba amu chapkhatpada larik tamna topa sinfam amada su mai pak pangamaga di punsi da mai pak pa yai haibagi idea du pining bagi damakta ngasi program si oja singi mateng lawra sinjabani.
Panduna Ladyba Scheduled Tribe Scholarship Sing Pithok Piu Haina All College Tribal Students Union Imphal na Lengakta Tauriba Demand Asida Tribal Youth Council Manipur General Headquarters Nasu Sogat Pagaluina na Union Asina Lorakpa Kongtang Kudingmakta TYCM na Mapung Pana Sogat Kani Haina Cherol Amada Hairakli. Matang size the break amalozage, break ibatung da next gen, nurturing the future, hyperflexive eventama, RIMS, Imphal Department of Surgery na sinduna pang toki bagi pao. Amadi Manipur amasung malung gitong antongan bay pao sing pudu na laksage, Impact News pumitiang tado na laibyo. Ningol Chakauba amasung Diwali na lakpada, Majo Habki Maikay dagi offer chow na bizari, refrigerator, washing machine, smart TV amasung smartphone su brand makal suna thamjeri up to 60% discount ta phanglige. Glassware dagi horaga, rice cooker, air fryer na chim production brand makal loina suna thamjeri. Kay sampat konjeng hajari lekai, Thoubal, aduga Manipur da tanatana Guwahati da su athagi brand hamdun lay sare. Ngasi maglingsun birau Majo Hub. Ma'am mukahana taram nokchari. Bulletin na sige makhataba pao ma'am de pizari. Next Gen, Nurturing the Future, Hyperflexive Eventama Regional Institute of Medical Sciences, Imphal Department of Surgery na sinduna pangtokre. Flexive Eventadu Maruina, Surgical Skill Hena Kumang Chausil Nabagi Pandamda, Amasi S. John, Chapter Gimitiang Makada, RIMS K, Susruta Hall the Pangtokibane. Thoramadu the RIMS, Jenims, Samadi Caesar Surgery, the postgraduate trainee in a lady Basingna Sarukiaki. Loina na Thoramadu da RIMS ke Director Professor G. Sunil Kumar Sarma Yauna, RIMS ke Academic ki Din Dr. A.K. Brojen Singh, Administration ki Deputy Director R.K. Mekot, RIMS ki Department of Surgery ki Head Professor S. Ranita Devi Yauna, Faculty Member Dr. S. Jugindro, Dr. Devendra Khwairakpam, Dr. C.H. Gyan Singh, Dr. Chetan Maibam, Dr. Chandragupta Chongtham, Amadi Dr. K. Lokendra Singh na surgery ga mari leina wafam kaya thamki. Prime Minister Schools for Rising India PM Sri Scheme gi makhada numit tarukni gi oiba vocational training program ama pangthokre. Vocational training program adu Robotech Private Limited New Delhi na Technical Partner Oiduna Imphal West District ki Khumbong da leiba Jawahar Navodaya Vidyalaya JNV na sinduna Vidyalaya asida pangthokibani. December ahum dagi numit tarukni chupna chatakiba vocational training program aduda drip irrigation, machine learning, working of hydraulic pressure, Python, C++, Arduino, Open AI, microcontrollers na chingba projects singi matangda takpi tambiki. Youth Integration Club ki Naunasaba Club ki Naunasaba Iron Gallery, Iron Net Fencing, amadi Iron Get Social Worker Elangbam Johnson na miyam da kutsina kre. Ngasi club asigi ground da pangthokiba thoramda Social Worker Elangbam Johnson na chief guest oikibagalui na club asigi President Laishram Joy Kumar Yauna tongan ba miyoi kaya na sarukyaki. Thoramaduga mari lena na Elangbam Johnson na fongdokibada urban area da ahang balampak ayam balashilakta asigi yenglaga laikai na club amadi akoibagi mafam asi kallaga thamhauba yamna phai loinana chawraba ground asi matam gi semgatuna Manipur gi sports tournament kaya gi sanafam ohilasi haina fongdoki. Sigumba ground ama koi samaina maintain tawraga laiba se taseng na ngasi yamna waba hojigi matamda community hall sagi badagi di ngasi di sana khona bagi karigi mayam du koi anamba madugi sports movement koi nama amang edu lera madu hoji makti laitre ngasi sigumba ground ama laitaba thuna koi sidi ngasi di longjam laikai gi lampak si tongan ba hayeng future da tungda lakadaba matamda chauba chanaba matam gi adugumba sports mari lenaba thabak thorom sing ai tournament na chingba tarko matamda yamna khudong chagadaba jaga du oi. My grace is sufficient for the High Bathimda Women's Society RBCC CCI gi chahi kunmanga surakpa celebration gi thauram pangthokre. Thauramadu Association asina sinduna Imphal West District ki manung channa Langol Tarungda leiba Women's Society RBCC CCI gi compound da pangthokibane.
ngasi pangthokiba chahi kunmanga surakpagi celebration thoramadu mari lenana monolith amasong maikhum hangdokhi thoramadu da lining laishol yauna jagoi sai su pangthokhi Hauzik sanabagi pau Humpunipan Suba National School Games ki masana ama oiriba under 17 girls football da Manipur quarter final changbangam kre School Games Federation of India gi mityang makada Jammu and Kashmir na yumbu oiduna pangthokliba games asigi ngasi sanakiba Manipur gi aroiba league match ta Bihar bu Panjal Mari Sanoda maithiba pikhe Games asigi quarter final changbangam khraba Manipur gi El Nirana match ki nipan amadi taramapan suba minute singda Panjal ani aduga N Lamnganbi amasung N Olivia anina match ki yangkai mapan amasung humfu suba minute singda Panjal amamamga chanbangam ki hayeng games asigi quarter final match sing sanaragani Rajasthan gi Junjunuda pangthokiba All India Inter-University Badminton Men's and Women's Tournament 2024-25 ta Manipur dagi Sri JJT University team gi captain oikiba Maishna Mairaba Luwangna Men's Team Champion tarakle All India Inter-University Badminton Men's and Women's Tournament 2024-25 ase Association of Indian University gi mityang makada Sri JJT University na sinduna Rajasthan ge Junjunuda haukiba December 3 dagi 8 fauba chatakibani Manipur dagi Maishna Mairaba Luwang Sri JJT University gi mihut oina tournament asida sarukya akibani Loinana final da Sri JJT University na RMS University Tamil Nadu bo point ahum sinoda maithiba piramkibani Panbayabadi tournament asi Germany gi Rhine Ruhr da lakliba chahi lising ani kunmanga gi July 13 tagi 18 fauba pangthokadoriba FISU Summer World University Games 2024-25 ta saruk yanabagidama pangthokpa tournament amani Thangmaiban Model Club amadi Thangmaiban Lairen Hanjabelai kai ani na punna sinduna national amadi international level gi thakta status gi mingchat purakpa ngamkhraba sanaroi ahum taramna oktuna pukning thogatkre Ibudhau Nauting Kong Pakhangba Sanglen da pangthokiba thoram amada Bihar da pangthokiba Women's Asian Hockey Champions Trophy 2024 da India team da saruk yaduna champion oiduna gold medal fangbang amkhraba international hockey player Pukrambam Susila Chanu Haryana da pangthokiba Tarahumdar Suba National Sub Junior Pumse Taekwondo Champions 2024 da gold medal fangbang amkhraba Lamnganbi Nongthombam amadi Norina Maibambo taramno oktune ikai khumnaba utkre Indian Football League System gi ani subanupa gi oiba professional football division ama oina khangnariba hauzik chathariba I League ki match ta Namdhari FC amadi Aizol FC anina hauze Punjab ki Namdhari Stadium de lamba taunari Hariba match asi hauzik ngai haki mamang nongthilpung ani taba matamda haukibani loinana league asigi ngasi sanagadaba anisuba match ta Silong Lazong amadi Rajasthan FC anina lamba taunaragani Hariba match asina ngasi nongthilpung mari makhai taba matamda Shillongi SSA ground number 1 Polo grounds ta sanagadabani Chathariba League asigi table da Inter Kasi amadi Real Kashmir anina match ahum gi manungda ani mai paklaga amamamna draw chatuna point taret fanglaga ahanba amasung ani shubha mafam kalli Loinana Churchill Brothers na match mari sanabada ani thoiraga point taret phangduna ahum suba mafam da leiri Arrive the bulletin sige headlines samuhana miyamna thamjari Irang asina maram oiraga mayum makai thadokuna relief camp te leiriba IDP singna makhoi mayum kayam kuina relief camp te leigadoribano isagi yumda leizarage sirasu isagi yumda sizage haina wakat mifam chatakre Police station tarukta nauna thamlakhiba afas fa athubada lokthokadabani amadi korongan ba phanaba NIA na lokhatliba thabak yaningde haina Uripok ki tongan ba mafam singda miyamna khongjang changsinkre
अमसोंग जिरीबाम की थोंदोक्ता मिहात थी नहातोक पिख्रबा मियोय तरुक की अचुंबा वायल पीयू हाइब डिमांड उरिपोक अपन बलुक की लिचिंग मखादा चंगसिलिबा खुथांग चरा हेनबगी खोंजंग नुमित 19 सूरे Tangsai Bulletin Solution Jere, Manipur Maling Gitongan Tongan Mapum Sing the Toglebi Paus Gidama, Impact News Sumitiang Tadran Lebio. Iri Sasing Kwai Punabugima Pumda, Karigama Pau Jelamalak City, Madu.